Saknairaba music director amadi sumang lilagi singer Jeeten Kumar Naorem masagi anaba maram oiduna ngasi mahaki Taothong da leiba yumda leikhidare Jeeten Kumar Naorem sumang lila kaya da miyamna pamnaraba isai kaya sakraba artist amani sumang lilagi group ama oiriba Peacemaker Artist Association ki masaknaiba artist amasu oiriba Jeeten Kumar Naorem Manipuri films music video kaya gi music director kaya su oiramba saknairaba artist amani Maming Leiraba music director Jeeten Kumar Naorem na masagi anaba madagi ikhang khanghodan leikhidabada porompat thawan thaba lekai da leiba home films Manipur gi media coordinator Kiran Kumar ningthaujana awaba phongok pagi cherolama thadorli serol cinema kha tarduna hai home films Manipur gi banner makha da puthokiba films singi Lucy Thoibi Waikhu Suke Keda Ningthizabi Thauri Boiton Mangkhre Mandale Mathel amadi Thambal Laikok na chingba film singda mahang music director ge achobo thodang lorambani mahang na leikidabada leihoriba imung manung ki awabada su saruk yari haina cherula cinema kha tari